ꯃꯌꯥꯏ ꯌꯧꯔꯛꯑꯒ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ. ꯂꯥꯛꯄꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ. ꯑꯗꯨꯃꯥꯏ ꯁꯨꯃꯥꯏꯅ ꯉꯧꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯕꯤꯗꯣ. ꯆꯥꯛꯇꯤ ꯀꯗꯥꯏ? ꯅꯣꯡ ꯇꯥꯍꯜꯂꯕ ꯆꯥꯛ ꯍꯥꯞꯄꯤꯔꯛꯀꯅꯨ. ꯇꯥꯕꯒꯤ ꯔꯦꯗꯤꯁꯤ ꯌꯦꯡꯉꯣ ꯑꯝꯇ. ꯁꯤꯒꯤ ꯇꯥꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯔꯨꯁꯤꯡꯁꯦ ꯂꯣꯏ ꯆꯨꯞꯅꯔꯤꯅꯤꯀꯣ. ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯁꯦ ꯇꯨꯝꯃꯨꯕꯅꯦ. ꯑꯗꯣ ꯇꯨꯝꯃꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯦ. ꯃꯥꯏ ꯃꯤꯠꯀꯁꯦ ꯄꯣꯝꯖꯨꯔꯕ. ꯑꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯤꯁꯤꯡꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯍꯥꯏꯕꯗꯣ. ꯁꯤꯁꯨ ꯏꯪꯊꯝꯆꯥꯅ ꯄꯤꯖꯕꯅꯦꯕꯀꯣ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯧ ꯍꯥꯏꯅ. ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤꯝ ꯍꯥꯏꯗꯦ. ꯑꯩꯈꯣꯏꯒꯤ ꯁꯨꯁꯃꯤꯇꯥꯗꯣ ꯅꯥꯎꯆꯥꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯍꯦꯛ ꯃꯥꯗꯤ ꯆꯄꯤꯡ ꯌꯥꯝ ꯉꯥꯡꯒꯜꯂꯤꯅꯀꯣ. ꯃꯥꯅꯒ ꯉꯥꯡ ꯈꯣꯠꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯉꯥꯡ ꯈꯣꯠꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯈꯔ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯝ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯗꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯅ ꯄꯩꯁా ꯈꯔ ꯊꯥꯔꯛꯑꯦ. ꯑꯗꯨꯅ ꯃꯃꯥꯒꯤꯗꯤ ꯄꯤꯖꯈ꯭ꯔꯦꯀꯣ ꯉꯔꯥꯡꯗꯣ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯥꯒꯦ ꯇꯧꯔꯤꯅꯦ. ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯄꯤꯖꯒꯦ ꯇꯧꯔꯤꯅꯦ. ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ. ꯌꯦꯟ ꯃꯆꯥ ꯉꯥ ꯃꯆꯥ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯅꯤ. ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯃ ꯁꯨꯝ ꯁꯤꯜꯂꯛꯑꯒꯦ ꯃꯌꯥꯝꯒ. ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯕꯅꯦꯕ. ꯀꯩꯅꯣ ꯚꯟꯗꯔ ꯆꯥꯕꯒꯤ ꯁꯨꯝ ꯎꯠꯂꯛꯑꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯕꯣꯔꯤꯡ ꯑꯣꯏꯔꯛꯑꯅꯤ. ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯗꯤ ꯃꯌꯥꯝꯅꯁꯨ ꯕꯣꯔꯤꯡ ꯑꯣꯏꯗ꯭ꯔꯦꯅꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯛꯑꯅꯤ. ꯑꯗꯨꯒ ꯊꯣꯡ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯕ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯌꯦꯟ ꯂꯧꯕ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯩꯒ ꯑꯅꯨꯒ. ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯨꯗꯤ ꯌꯧꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ. ꯁꯣꯔꯣꯛ ꯃꯁꯥꯡ ꯆꯠꯄꯒ ꯌꯦꯡꯍꯜꯂꯛꯑꯔꯣꯏꯒꯦ ꯇꯜꯂꯝꯃꯅꯤ. ꯁꯣꯔꯣꯛ ꯃꯌꯥꯏ ꯌꯧꯔꯛꯑꯒ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ. ꯑꯩꯈꯣꯏ ꯑꯆꯧꯅ ꯆꯥꯃꯨꯔꯦꯕ. ꯑꯗꯨꯅ ꯁꯤꯕꯨ ꯌꯦꯡꯉꯨ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯧꯕ. ꯑꯩꯈꯣꯏ ꯈꯨꯟꯗ ꯇꯧꯕꯩ ꯐꯗ꯭ꯔꯕ. ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯒꯣꯂꯥꯝꯅ ꯀꯟꯅ ꯁꯦꯝꯃꯤ. ꯀꯣꯟꯅꯔꯒꯨꯝ ꯇꯧꯅ ꯑꯅꯨ ꯊꯤꯟꯈꯔꯦ. ꯑꯗꯨꯒ ꯇꯥꯆꯧꯈꯣꯏꯒ ꯑꯃꯨꯛ ꯆꯠꯂꯅꯤ. ꯀꯥꯁꯤꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ. ꯃꯇꯣꯝꯇ ꯑꯗꯨꯝ ꯃꯨꯠꯂꯦ. ꯃꯥꯅ ꯆꯥꯃꯨꯕꯗꯩ ꯇꯧꯔꯤ. ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ. ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯂꯅꯤ. ꯇꯥꯆꯧ ꯂꯧꯕ ꯆꯪꯈꯤꯗꯣ. ꯊꯦꯡꯖꯜꯂꯛꯑꯦ. ꯊꯦꯡꯕ꯭ꯔꯣ ꯈꯪꯗꯦ. ꯑꯩꯅ ꯈꯔ ꯉꯟꯅ ꯍꯣꯠꯅꯒꯦ ꯇꯧꯕ. ꯊꯦꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯃꯝꯃꯦ ꯃꯌꯥꯝ. ꯁꯣꯝꯗꯒꯅ ꯌꯦꯟ ꯁꯦꯝꯃꯤꯌꯦ. ꯌꯦꯟ ꯁꯦꯝꯕꯁꯤꯗꯤ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ. ꯊꯦꯡꯕ꯭ꯔꯣ ꯈꯪꯗꯦ. ꯑꯩ ꯉꯟꯅ ꯍꯣꯠꯅꯒꯦ ꯇꯧꯕꯅꯦ. ꯂꯥꯏꯕꯛꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ. ꯗꯗꯥꯒꯤ ꯒꯥꯔꯤ ꯄꯨꯔ ꯂꯥꯛꯄꯅꯦ. ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯠꯂꯨꯔꯦ. ꯌꯨꯝ ꯌꯧꯔꯛꯑꯦ. ꯁꯥꯏꯁꯥ ꯃꯣꯏ ꯌꯦꯟ ꯆꯥꯗꯕ ꯍꯥꯏꯗꯤ ꯌꯦꯟ ꯆꯥꯗꯕ ꯕꯥꯃꯣꯟ ꯅꯨꯄꯤ ꯌꯥꯎꯋꯦꯅꯀꯣ. ꯑꯗꯩꯗꯤ ꯌꯦꯟ ꯆꯥꯅꯤꯡꯗꯕꯈꯩꯒꯤ ꯉꯥ ꯊꯣꯡꯕꯤꯔꯅꯦꯅ ꯉꯥꯁꯨ ꯂꯧꯔꯛꯑꯦ. ꯑꯩꯅ ꯀꯩ ꯉꯥ ꯂꯧꯔꯣ ꯍꯥꯏꯕꯅꯦ. ꯑꯗꯨꯒ ꯃꯣꯏ ꯔꯧ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯣ ꯍꯥꯏꯅ ꯔꯧ ꯑꯣꯏꯅ ꯂꯧꯔꯛꯑꯦꯕꯀꯣ. ꯑꯁꯤ ꯂꯩꯔꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯂꯨ ꯀꯩꯀꯥ ꯈꯣꯛꯑꯒ ꯆꯅꯝ ꯇꯤꯜꯍꯧ ꯈꯣꯛꯈꯤꯒꯦ. ꯆꯥꯛ ꯊꯥꯡꯒꯠꯈ꯭ꯔꯦꯕ. ꯑꯗꯨꯒ ꯇꯧꯃꯤꯟꯅꯔꯅꯤ. ꯁꯤꯅ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯩꯅ ꯀꯛꯑꯒ ꯊꯝꯃꯝꯕꯅꯦ. ꯁꯥꯊꯤꯅ ꯊꯦꯡꯉꯦ ꯒꯥꯔꯤ ꯌꯥꯗꯕꯅ. ꯄꯨꯡ 3 ꯇꯥꯔꯦ ꯍꯧꯖꯤꯛ. ꯑꯩꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯒꯦ. ꯏꯇꯣꯝꯇꯅꯦ. ꯍꯥꯏꯗꯤ ꯇꯂꯥꯕꯤ ꯍꯧꯔꯒꯦꯕ. ꯊꯧꯔꯥꯡ ꯂꯣꯏꯔꯦ. ꯏꯃꯨꯡꯗ ꯉꯥꯁꯨ ꯆꯥꯃꯝꯃꯦ ꯁꯦꯝꯃꯝꯃꯦ. ꯑꯗꯨ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯌꯦꯟꯁꯦ KG 3ꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯦഗ് ꯄꯤꯁ ꯌꯦꯟ 3ꯅꯀꯣ. ꯂꯦഗ് ꯄꯤꯁꯁꯦ ꯑꯩꯅ ꯁꯣꯏꯍꯟꯗ꯭ꯔꯕ. ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ. ꯆꯥꯝ ꯈꯣꯠꯅ ꯂꯣꯏꯔꯦ. ꯑꯩ ꯍꯧꯖꯤꯛ ꯃꯩ ꯍꯧꯒꯠꯀꯦ ꯇꯧꯕꯅꯦ. ꯂꯍꯥꯟ ꯊꯣꯡꯉꯝꯕꯩꯅꯦ. ꯌꯦꯡꯅꯔꯁꯦ. ꯃꯌꯥꯝ ꯁꯪꯒꯣꯏꯗ ꯇꯥꯊꯣꯛꯗ ꯁꯤꯟꯅꯔꯝꯃꯦꯕꯀꯣ. ꯑꯩꯁꯦ ꯉꯥꯗꯣ ꯉꯧꯈꯠꯄꯤꯔꯦ. ꯆꯥꯛ ꯀꯥꯝꯃꯦ ꯀꯥꯝꯈꯤꯗꯦ. ꯉꯥꯁꯦ ꯑꯩꯅ ꯈꯔ ꯆꯥꯎ ꯁꯣꯏꯍꯜꯂꯛꯀꯅꯤ. ꯌꯦꯡꯅꯔꯁꯦ. ꯑꯗꯨꯗꯤ ꯃꯣꯏ ꯂꯥꯛꯇꯦ ꯍꯧꯖꯤꯛꯐꯥꯎ. ꯃꯌꯥꯝ ꯂꯥꯛꯑꯦꯁꯦ. ꯂꯥꯛꯄꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ. ꯑꯃꯗꯤ ꯕꯥꯃꯣꯟ ꯅꯨꯄꯤꯅꯤꯅ ꯗꯤꯃꯥꯟꯅꯦꯁꯦ. ꯃꯥꯏ ꯁꯔꯨꯛꯅꯦ ꯉꯥ ꯊꯣꯡꯉꯤꯁꯦ. ꯃꯥ ꯌꯥꯝ ꯗꯤꯃꯥꯟꯅꯦ. ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯐꯣꯟ ꯇꯧꯕꯁꯨ ꯐꯪꯉꯛꯇꯦ. ꯑꯗꯨꯅꯦ ꯍꯥꯏꯗꯣ. ꯃꯥ ꯍꯦꯟꯅ ꯂꯩ. ꯑꯩꯈꯣꯏ ꯕꯣꯛ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ. ꯁꯣꯝꯗ ꯏꯕꯨꯡ ꯑꯅꯤꯅ ꯍꯣꯠꯅꯔꯤ. ꯀꯩꯁꯨ ꯊꯥꯛꯇ꯭ꯔꯤꯕꯣ. ꯃꯥꯏ ꯈꯨꯊꯣꯡꯁꯤꯅ ꯇꯣꯉꯥꯟꯕꯅꯦ. ꯑꯩꯒ ꯃꯥꯟꯅꯗꯦ. ꯑꯩꯈꯣꯏꯁꯦ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏꯗꯕꯅꯦ. ꯁꯨꯃꯥꯏꯅ ꯉꯧꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯕꯤꯗꯣ. ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯑꯂꯨꯁꯨ ꯍꯥꯞꯇ꯭ꯔꯦ. ꯑꯩꯈꯣꯏ ꯁꯦꯠꯇꯤꯡ ꯇꯧꯔꯤꯕꯀꯣ. ꯑꯗꯨꯗꯒꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯑꯗꯨꯗꯤ ꯌꯦꯡꯎꯅꯦ ꯆꯥꯂꯨꯛꯀ ꯊꯥꯡ ꯄꯨꯖꯗꯣꯏꯅꯦ. ꯍꯣꯏ ꯕꯥꯃꯣꯟ ꯅꯨꯄꯤꯒꯤ ꯆꯥꯂꯨꯛꯇꯨ. ꯕꯥꯃꯣꯟ ꯅꯨꯄꯤꯒꯤ ꯇꯣꯉꯥꯟꯅ. ꯍꯣꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯥ. ꯅꯕꯥꯅꯤ ꯈꯔ ꯃꯇꯥꯏꯗ ꯆꯠꯂꯣ. ꯑꯁꯤ ꯕꯥꯃꯣꯟꯅꯦ. ꯆꯥꯛꯇꯤ ꯀꯗꯥꯏ?
야라고 선배야. lagi hekana. Oi makha udre nang sonde. Ada mau yang gila itu. Sonda kala lesal lo. Sonda tu kuna ba u jongra. 손다 까이 또 나오르게. Jira monjalo. Mi hukku tu ko ni. Lipstick tei chak sa bai ju lipstick tei hai ne, ini lipstick tei. Ôi tao nè, anh này chơi bên cái lipstick cái tay khất rồi cái ngó chân ngang này mà anh sẽ không đòi đâu. Na sunna jam jawa di be. Engon chaka pi da kanu luhong pada ka. Luhong pada ka nung tahal la ba chaka pi da kanu. Oi cái la cái nó mai sai di chen nang. Vậy ra thì nó quên. Che bin da. ngay sau đây cũng 똥똥 나오는 거 이거. Tu cái đồ Phải le. ra không một. Phải được. Thang de makha thang le. Phải được mà phải được rồi. 아침 아침 맨날 는 빠도 자고 달리가. Ai ko la kan. Ôi đâu ra. Đây sẽ ra nó mà lên chơi xe máy đi rồi. Ôi xí. Nung mana ni amma da tauji. 너희는 세 뿔렐리 세 봐. 뱀 잡아기 레디 지어 온다. Sige mà không gai. 많이 딩아니 보고. 안땀다. 보드레. 많이. 명 거기 싸움 돌래. 싸움 돌래 못 가는 머루신 게 로이 나리니고. cái tay video tadi sung chụp tiệm ạ. Ai tu pia. Hãy mình mới ruồi này xin nhờ bạn. Người thấy đến chụp đi. Asina ni pi kai ti bada thanda ru no ai do. Xin này chụp bây giờ người chụp kia mẹ video đâu rồi khăng này. 너 거의 잡아놓으려보다 거의 이bun가 음주시다. 만인데 자자리. 꼭가 줬네 이 현장도. 뭐야 바다바 가는 건 뭐야 코카콜라 아니고 아이나 프리스 탐바 뭐 부터가. Pada boleh ram. Kau berap sumi. Wah, aku lah berap sumi. Sao rồi bà đi. Cô tôi cảm giác mình bà. Cái gì? Wa da chang nan na. Nó nè. U ya ka ga mi. Nó không vấn đề là cái đâu. Ismail ngay từ từ đi nè. Ăn một chơi nhiều con làm gì á? Boomerang. Asmai na ka ibu. Itu boomerang loh. Ha boomerang. Pinggir đi có cá sấu lì. Ôi ngày trái tôi tin một số ngồi. Thế nào kìa, dùng thang gì ở xem mà sân đi. Anh mua được nhiều. Mai ka ji ne highlighter tai bu nai ndoi ji to. Tik lang ni. Hồi nó ôm mình nè bà. Boomerang ka to ba no ki ba ai ni ri to la ki. Trái khác rồi. Na tik lang ni ba. Có đây cái luôn. Thích ra thôi. Cho thêm bia kìa. Tim biro lao. Tim biro. Wa em book the Jen ka nga ka payra chale. Emma. Jen se ka nga ani ka payra chale mem. Good night. Bye bye. Good night. Kim ge thong an bo. Ai shin del gong trip. Ai ba. Tong ya ro. Bye bye. Bye bye. Good night. Ừ.